News Lab channel na khwai puna putara nok se bulena pungja si oina nukti gi phongba pawche degi maroi paw khara khangjari kuki terrorist na darak de India langa na tumne laisin ba yaning di haiduna wakat mi pham sa thakre konung mamangi lambi phawdun sa kadabgi saru jiri lambi sapana phari hainar le pendraba achat awong china konung mamangi lambi athuba de sendin binaba appeal tawrale UNC Inter-District Economic Blockade Sagolagani Kokomi Health Department Ching Pat Amachung Tampak Mapam Matarada Matmitina Matau Tawdre Ya CM Secretary Review Meeting Satagre Security Ashweba Kardagi Tokiba Taudoni ahanba Force Hajingre Govindas Recruitment Kaktat Pay Order Hando Haiduna Candidates in Wakat Kong Sangre Proxo Eki Kudong Chabalona Kudong Tiningaini Naga Misam Taruki Justice Pangaluhaina Wakan Mipam Satagre Miyangi Kholau Tabidraba State Amchung Center Lengak Paratam Birasi Amuko Just Men Order Log Portal Amadi Mac Unclaimed Award Portal ni online dashboard launch Tokre Army ki mamang yum mai thaba hndakki thoudokna ahanba natte Bishorjit Pukchel Pikpachina Lebak Ngali Kai Manipur Miyangi Awapu Kwan Bangamloi Ilngambi Sana Tangnaba Pochegi Mamal Tangkalakpana Micham Miyamda Luko Len Tabaga Pankak Oire Hujik Pau Sandona Mukpijeri Impan Melda Lariba Puariga Sagwana Riba Mapong Konung Mamangda Gilambi Powdon Satkadabgi Saro Lambi Patabagi Zata Sintana Riba Nasan Highway 37 Impan Jiri Lambi Satpana the Pari Hainarali Komba Road Nomai Bungchatkiba Amadi New Chekon Tariba Konung Mamangi Tangal Jenengi Mitam Laiba Konagi Lambi Tong Lambi Nung Chudaba Chuching Tuminduna Amadi Akupa Port Hall Kaya Laiduna Kai Hena Lambi Chokselapodagi Satok Jasin Tauriba Muising the Sound of Pudong Sadab Kamayunare Lambi is the Ching to Chinduna Laiba Amadi Port Hall Laibana Maram Orga accident Tokuna to Sinduna Chokpagi Macing to Tingam Dre Impal Manungi Yana Maru Lambi Siki Housing or Pim the Marile Naba Depamena Yangsin Bidana Mapu Panda Bama Gumlaiba Piva Masida Miam Kamtain Warunare Lamda Masida Toriba Mian Mipung Tado Amadi, Masida Miam the Waribasi, Kolausing Tabidra, Centerum di State Lenga Asi, Miam Haiduna Parata Bimatam Ode and All Manipur United Clubs Organization Amukogi President Sanjay Shora Kabana Puntoke. Nasi New Chekon the Labor Tribal Market Justice for the 6 cents of Kabu United Committee na Sinduna, like Hidraba Naga Turkey Mobile Putokana Justice Pangalo Haiduna, Naga Amadi Meitei Nipi Ima can walk up become Satakre. Wakat mi pamatu da wangal when the Serbia the Central Makata and High Manipur the Tori Iranga Simba the Manipur Miamna sent State Lengak the Lusin Binaba Amadi Mihatina Hato Pikhre Chumba Justice Pangan Bio Haiduna Memorandum Masing Tingam the Piscina Tatil Labsunga Chipa Tasin Usinetana like Topangamli Lamdamasi Miam Ngana bin Haiduna India Lengana Tazila Cape Central Force in the Miam Asing a piece in Bibagi Muta Makogi Mama Muta the Junke and Mai Thaba Amadi Mihan Mipung Tabaka Lepri Machine Tapati India Lengana Chuum the Nan Chu the labor cookie militants in Muponas Hota the Natana Apaba Makan Kulaika Piscina Yellow Missing the Landa Haiba Nasi Miam makes in the Canary UNC Inter-District Economic Blockade Sawalakani Kukomi Narco terrorist Singi Kahin Matong to Mina Yingduna Leroy United Naga Council UNC Na Changchel Liba Inter-District Economic Blockade Ki Kongjang Mapumpana Sawalagan Haina Coordinating Committee on Manipur Integrity Kokomi Na Akanba Wapam Tangali Kokomi ki IPR Subcommittee Convener Fijam Samsian the Thoudok Pasero Laman High Kumja 2023 dagi May 3 dagi Tholiba Irang Sahi Hum Helaba Manipur Irang Asibu Asisung Warusin Propangam Dram Adumak Lady Lamdam Chigi Miam Namatam Sana Awab Mayuna Duna Lighting a Character Naga Itil Tapu Paraga Minung Silictana Tamtina Hatkibolo in an Mihan Asia Chumba Wan Pangalwai and Mian Queen and Cinder Landi Asigu Macheras the Cantor Sabal da Among Hona Meitei Yum Tarum Mai Tarali Narco terrorist Singi Kahin Baton Coco Minatumini and Duna Leroy Asigu Mihat Lamhen to hand the sing Asigi Matakta Parata Binabida Mukta UNC Sanchileba Inter-District Economic Blockade Asida Nasi Gahuna Coco Minima Pumpana Sagolagani UNC na Sataiba Blockade Asida Lebak Miam Nachuma Pumpana Sagumi Duna Mai Pan of Hona Sehanaju Zero Lasina Makata Ragdi Security Ashweba Kardagi Tokiba Taudoni ahanba Force Hajankare Govindas Kantor Sabal the Yum Mai Thabagi Thoudok Adu Akan Mong the Condemn Tawi Mapam adu security sing Kurahangdana Lay Adubu, Kadai the Noma Ashwebakadi, Lerangwani Kali Haina Manipulinga Home Minister Govindas Kontuzam the Pongdorli.
ngasi Manipur Drivers Association na thongdang lawdona ambulance ani yenthokpagi matripkida leba civil secretary ta pangthokada thorom nadu saruk yaduna permission hangbo wangda home minister Govindas Konthozan makhata na hai thoudok thokpa nimit makta miyoy kunum phai masi manungda ahum detain tawduna thamlaga ataibuna thadokki thoudok asing matangda makha taba action sing lokhalagani mafam adula taiba security forcing mihum mikum nahum singna lehen na bakhangan kre wene na mafam adura CRPF amadi set forcing to deploy tokre ngarang CM na CR lawduna high level security meeting pangthoki badura ahenba security deploy tawgani haki lelong na phagi thoudokki matangna pamusina hangbada mahana hai thoudok asing matangna miyoy ani phar kibale kre hajiksu operation thaba leptri nimi nini humni asigi manungda chena basing makhata na phagalagani thaji haiba wafam sing thangki Kuki terrorism landarak pada India langana tumina election bayaning dia dan rokan bihom sathakre. Kuki nako terrorism nam lamda masida khundari ba Meitei amachung naga phuripsing da landarak pa sida India langana khachin usinadan leithok bayaning dia haina ngasi takhel mera paibi luching bi longjam ongbi malengwan bina phongdokre. Lup mangagi me makhara TYWO takhel TYDA takhel awan lekai WY si takhel deva call TYDC takhel mamang lekai mamang takhel apun ba maira paibi takhel village authority amachung kharam khunja singna punoj khusan madana India na chengkat pa khune ke lanmi na terrorism gi thawang chathaduna misam myang gi lanthum yum mai thaba khulu te lephalo haina demand da ngaji takhel community hall da pangtho ke bokan mi pa dura longjam malenga bina wafam ba chipong duna makhata nai kuki na court terrorism da Meitei singbu tam chingna bohona pa khakna tana naga phur phaw tem chingna bohla phaw da India lenga sin tumina election ba sina takpadi kuki na court terrorism bu khunek oine sijina buga chamanare Manipur ge chief minister na chingi mafang kya sa to na lamda ma chera shanti prona bohonari adubu kuki na court terrorism da hajik naga amachung Meitei proki mathakta chung kya mai thapudana tana nomai kapsin mana ching bathong ching leptan chathari basi lamda masing miyam na yaning de haiki Army ki mamang yum mai thaba hndakki thoudokna ahanba natte Bishorjit Indian Army laina kuki sina kanto sabal kunthara laga Meitei yum mai thaiba si hndakki sina ahanba natte Central Force mathau tawdrabanena State Force na mahut silawdragadi hndakki thoudok asina aroiba chu oiro hena Samajwadi Party Manipur Unity President Konthongjan Bishorjit-na phongdorali tha asigi tarama tude rally chatpagi mingda kuki sina kanto sabal de kunthara laga Meitei gi yum taruk mai thagi ba thoudok thokpam yengchin bagi khongchat namaga mari leina wafam asi mahna phongdokki bani mahna makhata na haikuki sing da leim khongdi kumthar la kanto sabal de leiba Meitei yum sing mai thar ba phawbada Central Force na yengduna lekhibagi marung karigino mayum mai chakle haiduna mai muthat pachang na honar ki mission da onsin de tear gas smoke bomb kapsin gi ba amadi lathi sa sauduna achopa na han gi ba ka haima thong adu Samajwadi Party na akan ba mong da condemn tawi kuki china chathari thong aching mutha pale balenga china akan ba action lokhot piu lenga haibisi miyang ni mapi mapani leya ki mafam da haijaba laujaba natana atop lambi leite Pukchel pikpa china leba ngalai makai Manipur miyang awa ba kon bangam loi el nganbi Pukchel pikpa china leba ngalai makai Manipur miyang thengnari ba awa ba kon bangam loi Manipur lansilakpa democracy kara resa khrabano thiba khangdri haina all Manipur kanba ima luf uncle gi parsi lore mangwan bi khongdokre kwa kaithel tiding ground community hall da ngasi pangthoki ba apun ba Manipur ima gi ahan ba kumon thoromda wafam asi mahana phongdokki bani thoromadu da athoiba meeting net oina sarwa ki bilore mangwan bina permission hai ningkha tamna leraba Manipur India ri tilubudagi ngasi phiba masi yawli bani niyamna lawriba kholaw lenga na tasina dana leibdagi mipum kude makhamthina awaba mayungnari migi makhada leirubana ngasi ekhoina chaina asi phangni bani Indiana ekoi ki administration gi chukli paisin dona thamla kam bichai mikhai naiba thong chathar tuna lamdam masi miyam bo awa pham da tahali se da chi lenga chu India gi makha de leirubana masagi philep lokcha bangam da buga pangkhak oire sakti leiba lebak singmang da mo oibe Indiana Manipur gi kangno ka na changkhilak pa mitom sing tanthokina ba pambai kari gi thokpa ngam jibano misam miyam kham ngambai pangkhai lalakona Nepal amadi Bangladesh sa hawrki ba iho adum na lamdam masi da thoklon loi haingai leite ingchikna palamba Manipur bu mache tara thugaraga mapung phana loksin gani haiba India ge wakhon thadokpana chungani
Indiana Manipur gi lam pamba khangna tana longda masigi miyam kai khumna ba ma kaloina na kon ba mathok tai natrabadi tungda ningba kanya gi masak oikani huna nala da popi thaba khana sel pirga Manipur thugana ba khona leba si lephobana chumbo oigani Manipur gi lam mangba India gi su lam mangni bani haiba khangna luching ba chana chatpa mathok tai masagi da khanba pukchel pikpa miyusan leba ngali ba makai Manipur gi miyam thangai ba awa ba khopangam loi Meitei Puruk Khakana Manipur Kangadabati Kundaminari Yellow Purukutimuna Angamba Thoudok Lugana Manipur Gilamati illegal immigration to Tonaba, Honabatangai Padi Haiki. Masi Pangtokiba Toramadura upon Manipur Imagi President Tongam Inausa advisor Lorimum Sachirani, Lyson Myanmar Amadi, Foothills Naga Coordination Committee Convener hndakki Yauna, Tongan Tonga Mu Kazu Sarugaki. Pineapple Festival Pangtholaroi. Tatok Super State Level Pineapple Festival Come Seller and Buyer Meet Amazon Youth Festival 2026 Pangtholaraina Development Organization Andro Kendana Pungtorali. Punja Singunati, Matanga Sida Paulo Sinjari Punambapu Amuka Hanikai Kunabu Seri.